Kuki zo group singa suspension of operation sign TOUNAKHRE National Highway 2 hangdokre Manipur gi apunba saktam kahendaba haina nakal ahumakna yanaba purakre Ministry of Home Affairs MHA Manipur lenga amasung Kuki zo group singa nakal ahong gi oiba suspension of operations su agreement kuyak pinakre maduna maram oiraga komja lising ani kulhumdoi gi me ahom dagi hauna kangluk ke hana sunaba thorakiba Manipur da ingtappa phibam hanjilakpa yabagi phibam da leire nauna kuyak pinakiba agreement aduda central government Manipur government amasung Kuki zo group singna Manipur gi apunba saktam kahendaba National Highway 2 da aki akhang leitana pot puba gari sing amasung passenger sing kathokasin tawba yahanba amasung militant singi designated camp hongdokpa yabagi wafam yauri paw asina makata na hai MHA gi mihur kangbu aduna ngarang Kuki zo council gi mihur kangbu singa unake amasung hauji Manipur da thokliba thawdo wathok sing asi loisinabagi matangda yamna kupna wari sanake wari sanaraba tungda Kuki zo kangbuna nahan makai National Highway 2 da thamlamba athingba du lathokpa haina yake Amaromda suspension of operation taunabada yauriba Kuki National Organization KNO amasung United People's Front UPF ki kangbuna wari sanabada anouba semdoklaba sugi ground rule ayaba piki loinana Manipur lenga India government amasung Kuki militant singa nakal ahungi oiba su sangdokpagi warol khuyek pinake agreement adu khudaktagi sanaba haukibaga loinana sahi ama fawba chanagani haire nauna semdoroba ground rule singi manungda yauriba maru oiba wafam singde Manipur gi apunba saktam kahendaba Manipur da tungkoina chanagadaba moongda ingtapa phibam hanjilhanaba warasin purakpa KNO amasung UPF ki designated camp tara mari leiramba dagi taretta hantharaga hauzik lairiba mafam asina tabada hongdokpa militant singna paiba khulai punamak manak nakpa CRPF BSF ki camp singda thamjinba Kuki militant singi marakta mitop yaubra haina khandokpagi thorang lakhotpa asina singbani haire Joint meeting group na matung tarakpada su agreement ki ground rule sing ningthina ngak libra haibado kupna yengsinbaga loinana ground rule gi wangmada thabak torakpada matik saba action lokhatpa haibagi matangda su yanaba purakhi haire panba yabadi kumja lising ani ga manga gi August amada Indian Army KNO amasung UPF ki marakta suspension of operation kuyak pinakibane kumja lising ani ga nipan gi August kunithoi dagi Manipur lengak su yauksinduna agreement ase makai ahum ki oirake nakal ahum na yaukhiba ground rule sing nauna semdok sadokhibaga loinana su agreement ki matam thengkhang karak sangdoktuna lake kumja lisingani kunmari gi February kunmapanda agreement ki matam loikrabane kumja lisingani kulhumdoi gi me ahum dagi Manipur kanglup ani gi marakta hana sunabagi thodok thokraba matungda MHA gi official singna KNO amasung UPF ki lusingba sing unaduna ground rule semdokpaga loinana ingtapa phibam hanjilhanabagi batangda yanaba purake KNO amasung UPF ta yauriba tongan ba militant group singna Indian Constitution ngangna satpaga loinana makhatana wari sanaraga warasin ama purakpagi matangda su yanaba purake su agreement ki matung ina KNO amasung UPF na atay atopa khulai paiba loop amataga mari thamnadaba mihat mipun gi thawong chathadaba mi phaba amasung lanthum manghanbagi thawong chathadaba haibagi matangda su yanaba purake Army Assam Rifle Central Armed Police Force amade State Police naso KNO amade UPF ki mathakta makhal amatagi operation chathadaba haiba wafamsu yanaba puraki haire Separate administration ki demand maram sade haiduna president da ayiba cherol pisinkre May ahum lising ani kulhumdoi dagi Kuki jo marna singba Manipur gi singge furup masa singna punsinduna Manipur dagi makhoi gi damak separate administration pigadabani haibigi demand tawguna satharakiba tamthiraba lan asiga warashin hauzik phawba purak tringa gi cheirakta union lenga ki makai dagi demand asigi matangda wafam amata phongdoktaba leirakpadagi Citizens for Justice Manipur CFJM gi makai dagi president Draupadi Murmuda lemai nipan panba ayiba cherol ama pisinkre haide wafam asing ngarang Manipur Plus Club ta pangthokpa pawgi mifam amada body asigi makok thongba lusingba singna phongdokibani president da pisinkeba ayiba cherol aduda body asigi chairperson senior advocate Khaide Mani vice chairperson Aribam Nautuneswari advocate amasung convener Shorok Haibam Ravinda advocate na khoyek piki haide president da khoyek pisinkeba body asigi lusingba ahom amasung atay MIYOI singna sarugya kiba pawgi mifam asida Manipur
Human Rights Commission gi acting chairperson so airamba khaidem manina paumisingda hai separate administration ge demand asidi lebak asigi national security constitutional foundation sing khakta dantana miyam gi sovereign right ta atamna singnaba demand ne maramasna demand ase union lengang na pifam thokte hai ke body asige vice chairperson oiribi hanagi district and session judge aribam nautune sorry na phongdokhibada housing manipur da mayoknariba wathok asi icham chamna phurup anige marakta thokpa wathok ne haiduna loba yaroi wathok asidi demography da yumpham oiduna thogalakpa communal gi crisis ne haike wathok asi ngamkhoi wangmalana changsilakiba mitop singbu matam sana sek ta hodaba amasung makoi gi matang da lengakna ningthizina record ta hodabadagi ne haike wafam sing asiga loina body asige lusingba singna phongdokhibada lebak asigi constitution ge article 3 ase communal politics thonnaba lambida sinjiloidabani अथुबा मतमदा constitution gi makhada awang bathaki national commission ama linkhatuna demography da manipulation tawrakpa amasung manipur gi district singda mitop singna sogalagli basing masak khangdokpaga loinana illegal immigrant singbu masagi maramda halan khibagi thabak sing pakhakadabani lengang na pangthokpa recruitment singsu yengsinbaga loinana mahoksagi oiba phibamga ona taina bada demography da ahongba lagliba sigi yengduna yengaduna matam kharagi oirabasu reservation da yumpham oiba recruitment sing lepkadabani haike paugi mifam da sarug yakiba body asigi convener advocate S Ravindrana hai tha asigi amada lebak asigi president prime minister home minister amasung governor da separate administration gi matangda memorandum sing pisinkre handakta AR gi director general lieutenant general Vikas Mehera na phongdokhiba wafamda Myanmar romdagi changlakpa MIYOI sing biometric record tawbada MIYOI lising nimphuni thoi thengnare haikibani wafam asi kum nainaraga di mitop sing asi December 19 dage hauraga sahi asigi August phawbagi manungda oigadabani haidna masing asina konsindaba khara su leiramgani haike more churachampur amasung kangpokpida biometric record taunabagi thabak chathade official oiba record leite maram asina more churachampur amasung kangpokpida su biometric record sing tawbagi thabak chathahangadabani haike PDF na PHAKHIBA maring ama TAMTHINA YEIRAGA THADOKLAKLE PDF Burma gi cadre sing na PHAKHIBA maring MIYOI ama TAMTHINA YEIRAGA THADOKLAKLE press na phangba pawgi likulama gi matung inna PDF Burma singi khutta sining chitta hingoraba maring macha adugi mamingna TH Mirang Singh CHAHI 32 apokpagi mingna TH Moses kawe Tengnopal district ki more police na konba Soteng village tagini hairi mahak hokhiba numit nini humni asi mapangkhangana mangkhre haina thiduna lakpani adubu ngarang PDF ki lan mesingna ihing na hingta na MIYOI adubu mahaki imung manunggi MIYOI singda sinarambane haina su pau asina makhatare mahakpu tamthina purakpagi maram haujimakki oina khangba ngamdri hairi MIYOI ama ganja amasung traka konnana phare police control room thadorakpa cherol amagi matung inna security force na nambol loremba maning lekai dege khomdram deben chaini pum doi kawa MIYOI ama new kaiten mambi police packet da ganja kilogram Chamaga marfu mariga gram tara humdoi amasung ganja asibu purakhiba tata truck amaga konnana phare haire mangondagi mobile phone amasu recover tawre haire Singnarakpa sing maithiba PIMINNADUNA tangdu leitaba amasung minai kai khumnabiba iramdam ama ohelase MP BIMOL ngasigi aikhoigi mirona thengnariba awaba khudongchadaba sing amasung thokhalliba thodok sing yauna thokhallaba silakliba pumba maithiba PIMINNADUNA nungai yaifaba tangdu leitaba amasung miyamni kai khumnabiba iramdam ama ohennaba aikhoi puna honaminarasi haina Inner Manipur Parliamentary Constituency gi Congress MP Dr. Angomsa BIMOL akhoijamna phungtokre wafamasi ngarang ibudau sengmai ningthau thogolu kaksingna sinduna sahi khudingi oina pangthokpada natana kaksingi puwari ka sagonnariba ibudau sengmai ningthaugi hiyang kumai ka loinana haikru hidongbagi thoramda sarugyaraduna MP na phongdokhibani thoram masida mahakna makhatana hai hiyang kumai haiduna ipa ipusingna inat lininga mari lenena thambiramba sana khonabagi maset asi aikoina manghandana thambatangai fade ngasi pangthokliba puwari ka sagonnariba hiyang kumai asina asiga iroinana ngasi aikoigi manipur thokliba irangsing asina maram oiraga MIYOI kyabu mayum makai lehandaba amasung lanjenaduna relief camp singda wana leiriba makoibu aikoina kauthokloidabani aikoigi haukraba puwarida sahi tare khuntakpa kumja lising amaga chanipan marfutara mathoigi lan kumja lising amaga chamapan nimpu nipan dage nimpu mapan da thokiba thodok sing adugumna ngasi su hingliba aikoigi mirona thengnariba khudong sadaba kaya asisu kauthokloidabani
ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯏꯑꯣꯟ ꯆꯨꯝꯅ ꯉꯁꯤ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯆꯍꯤ 3 ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕ ꯅꯍꯥ ꯑꯃ ꯉꯥꯔꯤ ꯒꯂꯤꯗ ꯁꯤꯔꯝꯂꯦ꯫ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯆꯍꯤ 3 ꯍꯟꯖꯤꯜꯂꯛꯇꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯅꯝꯕꯣꯜꯒꯤ ꯀꯕꯣ ꯋꯥꯛꯆꯤꯡꯗꯒꯤ ꯂꯩꯍꯥꯎ ꯊꯥꯕꯝ ꯔꯣꯍꯤꯠ ꯑꯦꯂꯥꯏꯁ ꯊꯥꯕꯨꯡ ꯆꯍꯤ 26 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯂꯣꯀꯦꯟ ꯀꯧꯕ ꯅꯍꯥ ꯑꯃ ꯊꯥ ꯑꯁꯤꯒꯤ ꯑꯃꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯉꯥꯔꯤ ꯒꯂꯤꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯇꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯟꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛ ꯃꯆꯥ 2 ꯂꯩꯔꯕꯅꯤ, ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯆꯍꯤ 3 ꯁꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 4:30 ꯇꯥꯔꯛꯄꯗ ꯂꯝꯁꯥꯡ PS ꯅ ꯀꯣꯜꯂꯤꯕ ꯀꯥꯎꯇ꯭ꯔꯨꯛꯇ ꯁꯥꯒꯠꯂꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯕꯛꯇ ꯁꯤꯟꯃꯤ ꯑꯣꯏꯕ ꯋꯦꯁꯠ ꯕꯦꯡꯒꯜꯗꯒꯤ ꯃꯍꯤꯕꯨꯅꯤ SK ꯆꯍꯤ 22 ꯑꯄꯣꯛꯄ ꯀꯨꯗꯨꯁ SK ꯀꯧꯕ ꯁꯤꯟꯃꯤ ꯑꯃ ꯁꯤꯟꯃꯤꯁꯤꯡꯒꯤ ꯈꯣꯂꯥ ꯃꯅꯥꯛꯇ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ UD ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯟꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯆꯥꯗ 12 ꯑꯃꯁꯨꯡ 19 ꯂꯧꯔꯝꯕꯒꯤ ꯃꯍꯨꯠꯇ ꯆꯥꯗ 5 ꯑꯃꯁꯨꯡ 19 ꯂꯧꯕꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯒꯨꯗꯁ ꯑꯦꯟড ꯁꯔꯚꯤꯁꯦꯁ ꯇꯦꯛꯁ GST ꯍꯧꯗꯣꯔꯛꯇꯨꯅ ꯆꯠꯅꯍꯜꯂꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯦꯛꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯍꯟꯅꯕ ꯃꯤꯐꯝ ꯑꯣꯏꯒꯗꯕ 53ꯁꯨꯕ GST ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯃ ꯗꯦꯜꯂꯤꯗ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯊꯥꯔꯥꯃꯟꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯃꯤꯠ 2 ꯆꯨꯞꯅ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯂꯕꯁꯨ ꯉꯔꯥꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ GST ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯍꯥꯟꯅ ꯇꯦꯛꯁ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯥꯗ 12 ꯑꯃꯁꯨꯡ 19ꯒꯤ ꯆꯥꯡꯗ GST ꯂꯧꯔꯝꯕꯁꯤꯡꯒꯤ ꯃꯍꯨꯠꯇ ꯁꯨꯞꯅꯇꯒꯤ ꯆꯥꯗ 5 ꯑꯃꯁꯨꯡ 19 ꯈꯛꯇꯃꯛ ꯂꯧꯕꯗ ꯌꯥꯅꯈꯤꯕ ꯑꯁꯤꯅꯤ꯫ ꯉꯔꯥꯡꯒꯤ ꯃꯤꯐꯝꯗ ꯌꯥꯅꯈꯤꯕ GSTꯒꯤ ꯆꯥꯡ ꯑꯁꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 22ꯗꯒꯤ ꯊꯕꯛ ꯇꯧꯊꯣꯛꯄ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯟꯅ ꯂꯧꯔꯝꯕ ꯆꯥꯗ 12 ꯑꯃꯁꯨꯡ 19ꯒꯤ GSTꯒꯤ ꯆꯥꯡꯕꯨ ꯆꯥꯗ 5 ꯑꯃꯁꯨꯡ 19ꯗ ꯍꯟꯊꯍꯜꯂꯛꯄꯗ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯥꯛꯐꯝ ꯊꯣꯛꯄ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯁꯦꯟꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,038,000ꯒꯤ ꯃꯥꯡꯖꯕ ꯂꯩꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯒꯤ ꯃꯤꯐꯝ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯦꯟꯅꯕ ꯂꯩꯈꯤꯗꯕꯅ ꯚꯣꯠ ꯂꯧꯅꯗ꯭ꯔꯕꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯧꯔꯝꯕ GSTꯒꯤ ꯆꯥꯡꯗꯒꯤ ꯊꯥ ꯑꯁꯤꯒꯤ 22ꯗꯒꯤ ꯍꯟꯊꯔꯒ ꯂꯧꯕ ꯍꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯁꯣꯛꯍꯟꯒꯗꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯃꯥꯡꯖꯕꯁꯤꯡ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥꯔꯦꯞ ꯑꯃꯠꯇ ꯂꯧꯈꯤꯗꯦ꯫ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯟꯖꯥꯕꯀꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯍꯔꯄꯥꯜ ꯁꯤꯡ ꯆꯤꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯆꯥꯗ 90ꯒꯤ ꯆꯥꯡꯗ ꯅꯧꯅ ꯂꯧꯒꯗꯕ GST ꯑꯁꯤꯗ ꯑꯍꯦꯟꯕ ꯇꯦꯛꯁ ꯂꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯒ GSTꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯔꯦꯚꯤꯅ꯭ꯌꯨꯗ ꯃꯥꯡꯖꯕ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯑꯃꯁꯨꯡ ꯉꯁꯤ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯑꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯌꯦꯡꯗꯨꯅ ꯂꯧꯕꯅꯤ ꯍꯥꯏꯈꯤ꯫